Haksang bu phatrabadi hotnari bapumba arembani haina Education Minister T.S. Rajasyamna Babu Parada laiba Sarva Shiksha Abhiyan ki loisangda khangatlaba lenga ki mahiloi sang 19 da sana khotnabagi potlam singyan thokpagi tharumda phongdokre. Jiribam Municipal Council na Jiribambu luna na thamnabagi pandamda sangsilakpa khongthang amoina amot akai sing chapsinduna thamnana ba pet glass bottle and paper baling press machine lainaba thaurang paikhatkre. Impal East District is Saumbung Khunjau the police ki kanguna youth thakwa miyoi sing phana naba changsilubada khul aduge miyam hawraktuna pharaba miyoi sing adu puba yaroi haina irang hawrakpadagi muknabagi thokdok thokre. Police ki gari da nungna thajilakpadagi akai atoi nangkre. Manipur lengakna Khangabok Maisnam Upper Primary School bu Khangabok Awang Upper Primary School da punsilagani haiba ado handok piyo haina School Management Committee na marilaina ba sing pukning chingsilakle. Board of Secondary Education Manipur na law ba SSLC parikya haidorakpa matamda mahiroi singna phangba mak watli wate haibri achawa wathok kaya laiba asigi matangda desamna sindona nomigi oiba khana nainaba ama ngasi Manipur Press Club ta pangthokre. Athoba matamda Catholic School Kanchipur gi principal thambidone school asibu phajana mathau tawhanbiu haina ngasi school asigi mahiroi sing mama mapa sing amri transporter union gi thomi singna school mamangda wakat mi phomkre. Tongan ba lona yadaba thodok singda tenabagi damak police na phananaba lupa lak amagi mana laukthokraba asin atopa mingna kisan sahi yangkhai ngarang noni amadi Senapati District Police ki apun bakanguna fare. Haukiba nongyai matungpung ama makhairom taba matamda masak khangdaba singna Singjamai Police Station gi manung chanba mongsangai mayai laikai da laiba chana thaknaba pocha yonba dukan ama tumna mai tharam lei. Manipur State Hajj Committee, Department of Minority Affairs na sinduna tha asigi tara tereta hajj sakadaba lamdam asigi Muslim pilgrims singi oiba refresher training program ama ngasi Imphal gi City Convention Center da pangthokre. Hojik Assam da ising ichaugi awaba lanthengnariba asida mateng onanaba Central Government na State Disaster Response Force ki akhanaba installment ki oina lupa crore chani ga yankhai mathoi thadokre. Ichauna maram oiraga state asida laikhidaba migi masing tara yaukre. Ngasi ayuk pung 9:10 rom taba matamda delegation satmak jalaiba State Bank of India gi taruk suba matholda khanghodana mai saglakpadagi bank aduda thabak toriba sinmising amade bank aduda lakhiba sing mi paiba pokna kre. Thokiba thodok aduda miyoi amata asopan yaukhiba leike. Kha thangba Mumbai gi Dongarida nahan thokiba building ningkhaibagi thodokta laikhidaba miyoi masing 13 sukre. NDRF ki kanguna mafam aduda search amadi rescue operation sachiduna mi kanbagi thabak sathari. Jammu amadi Kashmir gi Baramulla district ki Sapor area da security force singa amadi terrorist singa akan mamong da khuthokna kre. Authority na section thorang lokhatpu oina Sapor da mobile internet service lefen kre hairi.